Haukiba me ahumdagi ngasi fawbada tangdu leitadaba fivem amada leituna lakle hirambasiga iroinana ngarang ahingdasu Moreh Ward number 5 amadi 7 da maitegi yum ahum rom sakhangdaba singna mai thakre loinana haujik social media da viral oiriba feed hongdaba video photos ki matangda Moreh gi miyamna yaningdaba phongdoktuna Fimu setuna Moreh police station mamangda maralaiba sing choirak piu haiduna khongjang chathakre hiramasi gi matangda aikhoi gi reporter Risike samati editor Jit Ningombaga wari sanaba Sa jiste akhoi Moreh da mai chaina pau tai sigi pau ji kari kai recha sigi smaru ina akhoi ara hi nong yai da akhoi ward number 5 ta leiba an ko gi mama gi mai si koi cooking ten chigaba sina mai tha do me duga amang na ngasi ayu Kung nipan mapan tao ni 1 number 7 da leiba khoi silaibam ibom sa amadi silaibam bohoni ko ba yum simai tharamani do ngarang ki khoi 1 number 5 ta tharam hanjau yum silaida khoi hai ba yum si khoi na khoi pangal mite pangal sinau singa taina na leiba maram no oraka na mayam sangdana adumadi kan mangam khre yam khre di chai adu yam ka hana to hawde do sigi su khoi 1 number 7 gi silaibam ibom sa amadi silaibam ibon di pachimnau gi yumni Nasi pung nipan makai mapan ta kota jeda sakhangdaba kulai pai ba sing aduna laga tharamani haji aduna Moreh da tamna santi ubagi film sin leitri mai thab ge thabak yam chathari aduga amaram da khoi akhoi haji si mafum sri da khoi leiba police station ni mamang sri da khoi timu selaga mafum si leiba kuki nuti sing aduna khoi dharna tawri Moreh na ngarang khoi social media da viral ogiba adumba naked parade togiba adu yaning da phongdok tana mara lebi sing Dandi piu haidana koi maruina SP da aduga tai concern DC sing da koi memorandum mission nabagi namukta same tharaga leiri aduga mai thabadu da khoi ki micham yam da sokpagi paudi leitabra mai tawi maruina Risike saji hai mafum aside koi ayam mana koi miti sing jam ta leitre Moreh si aduna atopa koi muslim koi miti pang hai tare chinau sing leiba aduna ayam mana Manipur koi Moreh town si da di Maitai amata leitena lobo yare mana hai besida khoi ai jab ka hanjin jage ngarang 1 number 5 tani du ngasi 1 number 7 tani 1 number 5 kin han jaw ni jumnak ki ta ba khamang amdre aduga 1 number 7 ki sna silaibam ibom samadi silaibam ibhon bi hai besini aduga hari besing si khoi marak ta leiba khoi gi rapid force aduga police ma'am toga adu kanmang mawri aduga hauji gi si khoi am kanna dana pangtholi khoi gi kuki bising gi mayam na ngarang gi khoi naked protest to hon ba adugi molest to ba adum huyani le phongdukna kan da sari Risike thaga sari sa di akhoi makha ta ba update dum lojarakke aduga section le bi sa